Manipur Top Trending News na tungan-tungan reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari. Nepal Sarkar na Facebook, YouTube, WhatsApp, LinkedIn, X asinasingba yauna social media app kunga taruk ingkraba matungda social media influencer amadi mioi kya thokna hariba thingba sigi against the protest of podagi violence the onthokna mioi taragama pansi kre hari houjimaki oina thaudo asi masing yamlaba protesters singna Nepal gi parliament house da changnana ba amadi Nepal Prime Minister KP Sharma gi Oli house da barricade sing thukaiduna changnana honar pada maduda duty tawdun leba Nepal army singna water canal kaptuna amadi mob bomb kaptuna tangkhaina bhonaki adubu protesters singi site gi su nungna singba thomduna awai akhum tawna ki hari maduda upai laitadana army inaduna nomaina blank fire tawda hariba mioi tarag mapan asi houjimaki oina leikhidare hari masigi makha tarpada Kathmandu gi district administration na curfew mapung kuri mukta salai kre hari amadi Nepal amadi India gi border da hojik SSB Sasastra Sima Bal na upna situation asibu control tawna ba section yengsinduna ta highly alert lady hari si pawdumada soikilam kibawa ba suma pigani channel asibu nuksibiduna share amadi subscribe tawbibi dama haini tan thalapa khondok sari amadi makha tanamyam gi seba tawba ngamba ojege